Thong tekpada ahal amal laikidre angang amana kanba ngamhaure Kangleipak Mayra News Service ta pungdorokpagi matugina ngasi ayuk pung 8 lom tarakpada Imphal East District ki Wangkhai angom laikai amadi Moirang Campus Sajet ani faunaba Iril Turel gi matakta saba phibam soklaba Belly Bridge tekpadagi thong lalakpa ahalama isingda tasinbadagi laikidre aduga angang amana atekpa thongda yandun lehobadagi miyamna kanba ngamhaure tawdok aduda thong lanaba honabadagi isingda tasinduna laikhidraba adudi Wangkhai angom laikai gi pukram bambege bati debi sahi yangkhai nithoi turelda tasinki aduga angang amana thong aduda yanduna lehauki manak nakpada leiba miyoi singna konglei thuna chenchinduna angang adu kanba ngamki turelda tasin khravi Baigavati Kudakta Miyamna Tureldagi Lokatuna North AOC da Leba Ras Medicity da Laikan Nanaba Pukatpada Laikan Naba Nangdana Laikidavani Hairi Asiba Haksang Police na Hospital dagi Laurba Matung Postmortem gi Damakta Jenims ki Mural Sang da Thamkre Hairi Tawdok Thokphang dagi Miyoi Sing na Phongdorok kibada Matam Kayagi Mamang dagi Phibam Soklaba Belly Bridge asi Semjin Binaba Mari Leinaba Local MLA Amadi Lengakta Hanna haizaduna lakhi adubu miyamgi kholao asi tabi dabadagi thong asi semjindana lakpadagi nomagi fibam sokselakhi adubu miyamna chatok chasin tawdaba yadabadagi thong asi lanaba honabada laibak thiba thokdo asi thokpani maram aduna athuba matamda fibam soklaba Belly Bridge asi lengakna semjinbiyu hairi Gampi phaida thokkiba thokdoki matangda Naga Kuki ani unkhatnaramba adu Yashinnakhre purakre Kangleipak Mayra News Service ta phongdoropagi matungina Haukiba December 28 ki numidang pung 4 lom taba matamda Kangpokpi District ki manung channa Gambiphai Senapati District Students Association SDSA gi thomi singbu Kuki volunteer singna purakpa thokdoki matungda nakal animakta thak wangna unkhatnabagi phibam leiramba adu Yashinnakhre purakre hairi thokdok aduga mari leinana Senapati Action Committee SAC Kuki Students Organization KSOSA amasung kotugi oiba apunba mifam ama ngarang Senapati da leiba NPO gi office ta pangthokre mifam aduna kupna khanaraba matungda yanaba purakpaga loinana Memorandum of Understanding ama khujet pinaki hairi yanikiba wafam singi matung inna kotugi thokdok adugi matangda official apology letter ama pikhalakpa KSO na thokhiba cherol khudakta handokpa Naga singi mathakta makhal amatagi otnaiba chathadaba Naga singi mathakta chathaba miyot minai singda chenaba miyoi singi mathakta matik chaba action lokatpa amadi I paw ningthina phawna duna tangdu laitana hingminaba haiba warol sing yauri Kuki Students Organization gi maikai dagisu yanaba sing mari leinaba cherol ama thoktuna Kuki singna Senapati da chatpada ayat apan pihaloi phurup ani asigi miyamna santi thamnaba punna thabak tominagani Mikhal yaudringaida BJP lengak mikap thokobuna afaba khongthang oigani Paujal News Service to phongdoropagi matungina numit 8 ni gi manungda House ki Speaker da Irang asiga mari leinana thakiba RTI gi paukum piraktrabadi anti BJP gi oiba khongchang changsin ba horagani Irang asida miyoi lising gi punsi kalle haibiganu madudi lengak amagi mathawni matam leiringai election yaudringai BJP lengak mikap thokobana khwaidigi afaba khongthang oigani haina transgender activist Malem Thongamna phongdorokli Manipur Press Club ta pangthokhiba paugi mifam amada Paumi Singda Mahakna Makhatana Hai State Asigi Chief Minister BJP ki President Amadi House ki Speaker da Manipur gi issue asigi matangda September thadagi hona RTI ahumlak thakre adubu ngasi phawbada RTI gi paukhum piriktaba asina takpadi miyam gi wakat thawoidre takpani Manipur gi issue asi loisinge hairabadi state asigi chief minister gi power sabchana utlaba matamda oithokani constitution gi mapani hairiba Dr. BR Ambedkar fawba parliamenta hantana ngangkhiba BJP lengakna icham chamba miyoi amana legal gi oiba RTI gi wahang hangjabadadi thawoi biroi khangi adubu numit 8 ni gi manungda paukum laktaba tarabadi anti BJP campaign hawdokani lairabagi pangkai makhada leiriba miyamda India lengak na piriba khudong sabasing leiraroi haina cherol thakiba asina anti BJP campaign gi hanba khongjang oiragani haina phongdokhi mahakna hai
ꯂꯥꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯀꯟꯖꯨꯃꯔ ꯀ꯭ꯂꯕꯁꯤꯡꯅ ꯅꯤꯡꯊꯤꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯕꯤꯌꯨ ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯊꯧ ꯇꯧꯗꯅ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯏꯍꯧ ꯑꯁꯤꯗ ꯃꯤꯑꯣꯏ 50 ꯍꯦꯟꯅ ꯀꯟꯈꯤ ꯍꯥꯏꯅ ꯍꯥꯏꯂꯥꯏꯠ ꯇꯧꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯤꯆꯝ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯊꯧꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯉꯥꯛ ꯁꯦꯜꯍꯧꯕ ꯉꯝꯗꯕ ꯄꯨꯟꯁꯤ ꯀꯌꯥ ꯂꯩꯅ ꯂꯩꯉꯥꯛꯀꯤ ꯗꯥꯏꯇ ꯌꯥꯎꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯃꯇꯨꯡꯗ ꯉꯥꯡꯕꯤꯒꯅꯨ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯄ ꯏꯍꯧ ꯈꯨꯗꯤꯡꯗ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯃꯤꯑꯣꯏ ꯐꯥꯖꯤꯜꯂꯒ ꯏꯔꯥꯡ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕꯁꯨ ꯂꯦꯞꯄꯤꯌꯨ ꯃꯊꯪꯒꯤ ꯃꯤꯈꯜ ꯌꯧꯗ꯭ꯔꯤꯉꯩ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯃꯤꯀꯞ ꯊꯣꯛꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯤꯔꯦꯞ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ इमागी मैरागी कन्वेनर थोक्चोम सुजाता लुप 15 मिहुतसिंगा ngasi इम्फालदा थुंगलरे दिल्ली मैतै कोऑर्डिनेटिंग कमिटी DMCC ना सिंधुना हौखिबा डिसेंबर 12 दा नुपिलान नुमित का मरी लेनना जंतर मंतर दा पांगथोकदबा थौरम अमदा सरुक याबा चटखिबी इमागी मैरागी कन्वेनर थोक्चोम सुजाता नुमित 18 ni chupna house arrest tawraba tungda ngasi lup 15 gi mihut singa loinana Imphal airport ta thunglakre ngasi Imphal airport ta yawarkhiba CSO sing adudi Federal Students Organization Kanglaipak United Meitei Pangal Committee on Relief and Rehabilitation Kanglai Panas Yelhomi Phurup Apunba Awonba Manipur Amagidamak All India Tanzimi Insap Manipur Imagi Meira All Manipur Meitei Pangal Clubs Organization, Youth Collective Manipur, Nupi Union for Peace and Integrity, Manipur International Youth Center Meitei Tribe Union Amadi, All Manipur Progressive Students Association gi Thaumi Amadi Manipur Miyamna Taramna Oki. Manipur gi irang khuding makta mangjil thaduna lakpa imagi mairagi convener Thokchom Sujatana numitra 3 ni house arrest tawrubagi thawdoka mari leinana paumi sing da hai Delhi Meitei Coordinating Committee gi nupi lan thoram pangthok nabagi damak chebau piraktuna haukiba December 10 da Delhi da chatkibani December 12 gi ayuk pung 12 helakpada Delhi gi Nawada gi Brindapur Police Station dagi ASI amana Manipur lenga ki order matung inna isamak jantar mantar da pangthok kadaba nupi lan gi thoram loiba phawba saruk yaba yaroi haina house arrest tawduna thamki adu bolaibak thibadi DMCC gi protest asi tahun kidabada natana house arrest asi numit 13 ni chathakibani mahakna hai mioiba ama oibagi hak matpada natana house arrest tawbagi maram haidoktana amadi citizen amagi wakatpu Delhi police na lobby daba haibasi yaningde center na Sujata kanano khangbanate Manipur lengaktagi lakpa order amana Brindapur police na Sujata kanano haibadu khangbani micham ama oina wa ngangba yadrabadi maikai marida ireicha sing maning tamna chatlalu mayam gi pi kanghallu Central Force singi thawong lefalu haina mahakna pendaba wafam sing phongdoki Landarakhiba singna khongpam hangdoktriba makai langi waroisin purakpa ngamkhiroi loikhap naidana satharagliba lalgi waroisin karamba matamda lerakadage haibagi miyamgi wahangi paukum kanana pigadoribage wahang asigi paukum kanamtana piba ngamloi masigi paukumdi mainland India da lengak lon gi chupli pairiba amadi state asigi lengak lon pairiba BJP gi lusing busing na pifam thoi Manipur gi apun basaktam thugainaba landaragliba illegal immigrants in Kuki Jau narco terrorist singna Manipur gi apun basaktam thugainaba honabagi landa asi oithokloidaba amadi aranba thawongni haibadu makoi gi miyam amadi lusing busing na khanglakpa matamda lan gi oroisin purakpa ngamgani narco terrorist singi lusing busing na aranba puari amadi theory da thajabadagi inkhalakliba karisu khangjedaba naharolbu lana lamjing duna landa haliba asi